ꯅꯟꯗꯤꯒ꯭ꯔꯥꯝꯗ ꯕꯦꯡꯒꯥꯜꯒꯤ ꯁꯤꯑꯦꯝ ꯁꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯋꯦꯁ ꯕꯦꯡꯒꯥꯜꯒꯤ ꯁꯤꯑꯦꯝ ꯃꯝꯇꯥ ꯕꯦꯅꯔꯖꯤꯅ ꯃꯍꯥꯛ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯔꯨꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯚꯣꯠꯀꯤ ꯀꯦꯝꯄꯦꯟ ꯆꯠꯂꯤꯉꯩꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯅꯟꯗꯤꯒ꯭ꯔꯥꯝꯗ ꯂꯩꯕ ꯕꯥꯂꯣꯔꯤꯌꯥꯗ ꯃꯤꯑꯣꯏ ꯃꯔꯤ-ꯃꯉꯥꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯦꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯊꯥꯕꯜ ꯆꯣꯡꯕ ꯑꯃꯁꯨꯡ ꯁꯨꯃꯥꯡ ꯀꯨꯝꯍꯩꯁꯤꯡ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯅꯧꯕ ꯀꯥꯡꯂꯣꯟ ꯑꯃ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯊꯥꯕꯜ ꯆꯣꯡꯕ ꯑꯃꯁꯨꯡ ꯁꯨꯃꯥꯡ ꯀꯨꯝꯍꯩꯁꯤꯡ ꯊꯤꯡꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯇꯤ ꯀꯣꯝꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯦꯔꯣꯜ ꯑꯃꯅ ꯄꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯦꯄꯥꯂꯤ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯀꯦꯔꯜ ꯇꯨꯔꯦꯜ ꯃꯅꯥꯛꯀꯤ ꯅꯧꯅ ꯁꯥꯒꯠꯂꯤꯕ ITI ꯕꯤꯜꯗꯤꯡꯒ ꯊꯪꯅꯅ ꯂꯩꯕ ꯂꯝꯄꯥꯛ ꯑꯃꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯕꯤꯔ ꯕꯍꯥꯗꯨꯔ ꯁꯦꯇ꯭ꯔꯤ ꯀꯧꯏ, ꯆꯍꯤꯅ 53ꯅꯤ꯫ ꯃꯍꯥꯛ ꯉꯔꯥꯡ ꯃꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯁꯤꯗꯨꯅ ꯂꯝꯄꯥꯛꯇ ꯂꯩꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯄꯥꯎ ꯑꯃꯅ ꯃꯄꯥꯟ ꯂꯝꯗ ꯊꯣꯛꯄ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯃꯁꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯀꯛꯄ ꯅꯤꯄꯥ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ꯫ ꯃꯩꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯚꯣꯄꯥꯜꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯨꯠ ꯑꯃꯁꯨꯡ ꯑꯣꯏ ꯊꯪꯕ ꯃꯈꯣꯡ ꯀꯛꯊꯠꯄ ꯅꯤꯄꯥ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯝꯆꯠꯇ ꯅꯤꯄꯥꯅ ꯆꯤꯡꯅꯕ ꯂꯩꯔꯛꯄꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯀꯛꯊꯠꯄꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯅꯤꯄꯥꯅ ꯃꯈꯣꯡ ꯃꯈꯨꯠ ꯀꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯎꯔꯛꯄ ꯇꯥꯕꯗꯒꯤ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯅꯤꯄꯥ ꯑꯗꯨ ꯐꯥꯈꯤꯕꯅꯦꯁꯨ ꯍꯥꯏꯔꯤ꯫ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄ꯭ꯔꯤꯇꯝ ꯔꯥꯖ, ꯆꯍꯤꯅ 29, ꯑꯗꯨꯒ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡꯅ ꯁꯪꯒꯤꯇꯥ, ꯆꯍꯤꯅ 23꯫ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯄꯥꯎꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯍꯌꯦꯡꯒꯤ ꯄꯥꯎꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ꯫